Ahanbada Maroiba Pau Little Flower School yauna Infalgi tungan ba mafam singda bom nang sinduna Pukai hanbagi tawdokta chenaba NRFM gi keder ama Infal West Commando gi team amana fare Kurumjari THINGBAIJAM SANATOMBI dagi MAMI TV News Update OBC Little Flower School yauna Infalgi tungan ba mafam singda bom nang sinduna Pukai hanbagi tawdokta chenaba National Revolutionary Front of Manipur NRFM gi keder ama ngarang yamlaba explosive device singa konana Infal West Commando gi team amana fagat pangamkre Faraba miyoy adudi Infal East District ki manung chanba Kangla Sangom Sang Makhalikai dagi Thongnauzam Risi Jahini Futaruk Apokpa TH Selungkawi Mangondagi Cortex wire fit tawraba detonator ama KZ gram chahumga yangkai nipan lumba plastic explosive stick yangkai nipan Cortex wire coil ahum detonator chahumga mafutara taret battery ani bom sabada sizinaba potlam sing I-20 car ama amadi sel una lupa lising mapansu fagat pangamke Hiramasigi matangda ngasi Infal West District ki SP gi conference hall da pangthokpa pawgi mifam amada district asigi SP KSH Sivakanta na hai handak marag Infal gi tungan ba mafam singda bom lang senduna pokai hanbagi tawdokta chenaba miyoy Kangla Sangom Sangi akoy bada leire haibagi akaknaba paw ama fangbadagi ngarang numidang pung Taramathoy rom taba aduaida Infal West District ki Additional SP Operation M Amitna Luchingba Infal West District Commando gi team amana mafam aduda thi humbagi thabak chathaki Police ki team adu ubada miyoy ama jar achoba amaga konana mahaki yumgi maningromda chenthokiba ubadagi tanaraga faki jar adu hangdoktuna yengbada detonator plastic explosive stick battery amadi cortex wire sing adu yaramki Makhatana mahaki yum adu thi humbagi thabak chathabada bom sem sabada sizinaba machak matum kaya amasu phagat pangamki Faraba miyoy adu ahanbagi oina wahang pahong chathabada mahak asi hauzik Bangladesh ta leiba NRFM gi self-styled chairman dhabalo kauba miyoy amagi makhada thabak tawbani Mahak asi tha asigi taruki nungalamtaida Little Flower School da bom nang senduna pokai hanba misakni Loinana mamang thagi tang manga amasung tarukta Infal gi nagamapal amasung Kurai THINGBAIJAM lekaida bom pokai hanbagi tawdokta su generan ki Loinana bom amamam pokai hanbada lupa lising kontra phangi haiba wafam su khangbangam ki Faraba miyoy asi Lamlai Police Station da makhata ba investigation gidamak khutsinakhragani Loinana miyam nasu yumda afaba makhagi CCTV camera fit tawbiu miyoy asi fabada CCTV gi achoba matiang yauki hainasu SP Sivakantana makatana phongdoki NRFM hairiba sigumba organization asigi active kadramani ramasi 2021 gi September dagi NRFM gi thabak tawba horaki under the command of WO haidana Bangladesh ta lei hai magi chairman WO sigi makhada adamaina thabak tawba horkibani lamagi haidorokpagi matungina masi haukiba ranghan gi tarik manga khoigi June gi date 5 ta ahing pung ani makhai da gi marakta Little Flower School gi da khoigi bomb blast tawda chenaba misakni mahak masamang na plan tawjabani haiba misakni aduga haukiba thama mamangda nagamapal gi khoigi dukan amada Megi tarik manga tasu bomb blast ID ma pokai gi adudasu mahakna tawbani haibani aduga Kurai THINGBAIJAM lekai dasu thangnaba nimit amukta mok megi tang tarukta bomb blast ama taw pokai ki bomb blast ama leiki adudasu chenaba misakni aduna masi khoi serial blast hai batare matang serial blast ta Imphal manung sida khoi terror create tohon bada chenaba yamna chawna chenaba adugumba anti social over terrorist amani lalawwa Ministry of Finance na state taramarigi apunba revenue deficit grant ke senfam lupa crore listing taret chamaga marifuhumdoi lakh nifunithoi thada khibagaloina Manipur gi oina lupa crore chamaga marifutara nithoi lakh yangkai fangkre Department of Ngarang ahum suba thagi post devolution revenue deficit grant ke senfam lupa crore listing taret chamaga marifuhumdoi lakh nifunithoi thadokhiba adu 15th Finance Commission na recommend tokibagi matung inani
15th Finance Commission na senba chahi kumza lising ani kunithoi kunhumdoi gi damak state tara marigi post devolution revenue deficit grant recommend tauba apunba senfam asi rupa crore lising marifutaruk chaniga sutna amani senfam asi tha khudingi installation oina pibani haukiba tha hum asida state tara marida thadakiba apunba revenue deficit grant ke senfam asi rupa crore lising kunmathoi changa lakh kunmanga yaukre senfam asi state singna kumza lising ani kunmanga kuntaruk faubada fangadabani 15th Finance Commission na post devolution revenue deficit grant ke senfam pinabagi recommend taraba state sing adudi Andhra Pradesh, Assam, Himachal Pradesh, Kerala, Manipur, Meghalaya, Mizoram, Nagaland, Punjab, Rajasthan, Sikkim, Tripura, Uttarakhand amadi West Bengal ni Manipur gi oina post devolution revenue deficit grant ki fangpham thopa apunba senfam asi lupa crore lising aniga chahum tarani masigi manungda jun thagi lupa crore chamaga marifutarani thoi lakh yankai fangki bagaloinena haukiba tha ahum asida apunba senfam lupa crore chamngaga humfudra taret lakh yankai fangkre hairi Kosem na lauba class 12 ki science stream da ahum suba position tarakrabi Harvard School gi mahiroi Wairopam Anupriya Devi Dr. Oiduna miyang bi seba tauge haibagi pandam thamde Wairopam Anupriya Thobal Bazar Makadagi JEO Thobal da resource person oina mathau tauriba Wairopam Chandrakumar Singh amadi Wairopam Ongbi Anita Devi gi macha ahum gi manungda yaimani ngarang aikoi gi paumina Anupriya gi yumda chatuna haktheng na unarubada mahak na hai Hana CBSE da tamlakpa mahiroi oirakpana kosem gi matangda kupna khangba oikide amasung position lepakani haibigi wakal leikide adubu ngasi mahakna hotna jakiba sing adugi mahai oina ahum suba position lakpa asida nungaiba fawi mahakna chawna mai paklakpa asi school gi oza sing hostel gi warden amadi apopa apopida credit piningi Chemistry subject ki topper oirpa asigi credit ti Thobal dagi chemistry gi oza AK Jitenda piningi Makha tarakpa mahai masingi lamda net exam thaduna MBBS tamlaga miyang bi seba tauge khali haina Anupriyana makha taki Sai pa mai matang sisi masa gi dum haidi masa gi capacity dum lare duna ka hena pa de da haidi adum het horopadagi session horopadagi consistent oina pa badi hena phai ka na hena khalle yo school gi ojana online ta budu adu yawe du ka hena jatpudi oigi de duga chaida akoi ojama chemistry di jajare adu ate di jatpo oigi ade council exam sida third position da base asing maybe expect ta ude haidi adu ma ai mamang tin do CBC oijare ba adu gi sumaina makti mamang gi council gi exam di thengna gi drivenina Manipur gi board gi exam di thengna gi drivenina ai do sigi idea di pa lai de dina ai hona bang pho yong hona ye do school ai hostel lai jabanina ai sagi oina di adum sa award na ngai PB ba school authority na PB ba kaino study award adum ka handle de dum pa jare adu da atopa ka hena pa ba de legi de aina third position ta pa si de credit se ai gi takpi tam bir bo ja so mama baba dum piningi nit ki preparation kan ta school di hostel la ra ma thang July 17 na de kaino nit exam se si gi dum kan hona jai Kakching District ke Thongzau Awang Lekai da leiba saknairaba aiba Samjet Shabam Tolchauna mahaki chahi marifu humdoi suba mapok numit ka mari lenana Thongzau dagi mapureiba lekhidrabi nupi ahumda angamba mating pangkre ngasi ayuk Thongzau Awang Lekai da leiba mahaki yumda pangthokpa achamba thoram amada Samjet Sabam Tolchauna Thongzau Mayai Lekai dagi Samjet Sabam Sobita mapureiba lekhidraba SS Maipak Thongzau Awang Lekai dagi Elangbam Bidyarani Mapureba Lekhidraba E Arun Amadi Thongzau Chirik Lekai dagi Ningthauzam Sobita Mapureba Lekhidraba N Ibom Chada Sel Una Lupa Lising Ani Amasung Inafi Amamamga Matiang Pangki Tharamadda International Awardee Thongnauzam Ngobana Chief Guest Thongzau dagi Kharaibam Selungbana President Amadi Thongzau Awang Lekai da leiba Senior Citizen Home for Older Women gi nupi kayasu sarukyaki Tharamaduga mari lenana Samjet Sabam Tolchauna mahaki marifu humdoi suba mapok numit ka mari lenana Thongzau dagi mapureba lekhidrabi aduga imungi fibamsu nataicha rebi mioi ahum khangatlaga angamba mating pangbani haina phongdoki Panba yabadi Samjet Sabam Tolchau kumza lising amachapan humphudagi ozagi sinfamda leiraklaba matung kumza lising amachapan marifutara nipanda Thongzau LP School gi head pandit oina thabaktagi pothaki Korirol gi lup kayada yawbaga loinana hauzik fawbada mahakna lairik taret iduna phongkre loinana korirol gi tongan ba mana kaya su phangkre
Hanadagi hauna leitelaira awa ana taraba kayagi angamba matengsu pangduna lakiba mioyni. Aroibada maroiba pau amuhana. Little Flower School yauna Imphal gi tungan ba mafam singda bom lang senduna pokai hanbagi tawdokta chenaba NRF MB Kedar ama Imphal West Commando gi team amana fare. Matang asida hawjiki oina di news update loisenjere makataba pawgidama numit yungba pung 12 gi English news update mentaminasi. Lengsin Birau, Kingdom Educational Institute, All Lambulan, opposite GP Women College, Asida, Dingtin Experience Lairaba, Faculty Singna, Takpi Tambiriba Course Sing, Maruoina, Aviation Gi Makada, Cabin Crew, Ground Staff, Amadi Tourism and Hospitality Management Course, Tambi Ningba Singna, Ngasi Maklaktuna, Tanabiu, Masida Sunatana, Institute Asida, Makal Kuding Maki, Computer Coursing, Tambagi Kudong Chaba, Adusu Pizeri, Kudamoina, Triple C, DCA, Tally with GST, Asina Chingbasing. Loina na, spoken English, spoken Hindi, personality development, interview techniques, Asina Chingbasing, Tambayagani. Hayriba coursing asi, chama thabak phangnabagi guidelines su, Pizeri. Welcome you all to Lunako Residential School at Chanung, Imphal East. An exclusive co-education residential school located on a sprawling 50-acre campus will be affiliated to CBSE New Delhi. First academic session will begin in April 2023 for classes 4 to 8. Hurry up for registration. Midbrain, a lifetime gift to your child. Japan gi akhanaba technology amagi matingna Sunday khudingi leptana pangthokliba Midbrain activation courses na adom ga angangbu wakhal budilop sing thohanduna mithoi mihenba amadi punsida athoiba mai pakpa mioi ama soidana ohenbada mating oigani. Course asigi chada chama guarantee pizagani. Akupa marol khangbinaba ngasimak call tobirau Genius Mindtech Imphal. Others Eye Clinic, a unit of Others Medicare Services, Porompat Jennings Main Gate, opposite Axis Bank. OPD timing 8:30 a.m. to 4:30 p.m. Monday to Saturday, 8:30 a.m. to 12:30 p.m. on Sunday. Facilities available: comprehensive eye care, cataract surgery, glaucoma clinic, oncology, oncology and aesthetic clinic, cornea and dry eye clinic, medical retina, optical store, OCT, perimetry, yak laser, free OPD every Saturday. Please contact 600-910-8789.
Nahak pukning wakhal gi anaba leibra drug addiction amadi mental disorder treatment gidamak adom karigi wari Manipurda ihan hanbo oina rehabilitation and child care center Inkalakliba nahasingita oiba experienced leraba doctors amadi clinical psychologists singna layengjari expert singna counseling piba 24/7 CCTV camera da monitor tawduna kupna senaba morning yoga healthy diets weekly health checkup intensive daily routine awaba kayadagi ngakthoknaba leijare Yaipokpa Rehabilitation and Child Care Center Kwakaithel Akham Lekai Adongi Mathau Tarabadi Nakanda Pijariba contact number asida pau fawbirau